ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯩꯉꯥꯛꯅ ꯀꯧꯈꯤꯕ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯤꯐꯝꯗ ꯀꯪꯒ꯭ꯔꯦꯁ ꯑꯃꯗꯤ MPP ꯁꯔꯨꯛ ꯌꯥꯈꯤꯗ꯭ꯔꯦ ꯂꯦꯐ ꯄꯥꯔꯇꯤꯁꯤꯡ ꯃꯤꯐꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯈ꯭ꯔꯦ CSO ꯍꯨꯝꯐꯨꯍꯨꯝꯗꯣꯏꯒꯤ ꯑꯈꯟꯅꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯆꯤꯡꯇꯝ ꯑꯅꯤꯃꯛꯇ CA ꯕꯤꯜꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯥꯏꯕ ꯋꯥꯔꯦꯞ ꯌꯥꯎꯅ ꯊꯥ ꯑꯁꯤꯒꯤ 38ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯈ꯭ꯔꯦ Citizenship Amendment Bill gi mayokta miyam gi khongjang leptri mahiroi lup manga gi numit humni chatkadaba bike rally lamthakre Lok Sabha da pass tawkiba Citizenship Amendment Bill asigi manungda awang nongpok lamdam amadi Manipur sokadaba amata yaude haina Chief Minister N Birena phongdokre Amadi puya mai thakibagi ningsing thoram ngasi lamdam asida pak sanna pangthoknakre Khurumjari Times of Manipur News miyeng tabiriba pumnamapu Elizabeth na taramna ukchabaga loinana pau sandokna pizari Lok Sabha da pass tawkiba Citizenship Amendment Bill na lamdam masi yauna awang nongpok Bharat ki miyamna bill asigi mayokta akanba khongjang sangsilakpadagi N Birena luchingba BJP lengakna bill asigi matangda khanaba kaukiba all political party mifam pung manga chupna chathakrabasu chap chaba warep lawba ngamkhidre left party singna pukhalakhiba wafam warep lawba ngamkhidabadagi left party sing mifam adu loiba fawa saruk yakhidre amaromda ching amasung tamgi CSO humfuhumdoigi mihut sing saruk yaduna mifam pangthokre mifam aduna core committee semkhibaga loinana ching amasung tamda puna khongjang sangsiminabaga loinana tha asigi 38gi ahing nongyaidagi Manipur pumbada general strike lauthokre Lengak na kaukiba all political party ki mifam yaudana lakiba left party ki oinasu akhanaba mifam pangthokna warep ahum lawkhre Ngasi ayuk pung 8 taba matamdagi nungthil pung amat fawba Chief Minister Secretariat ta Chief Minister N Birena Thoramapu oiduna pangthokiba all political party mifam aduda BJP CPI CPIM All India Forward Bloc RSF Shiva Sena Trinamool Congress NEIDP Parja NPP NPF AAM AAP amadi NCP gi luchingba sing saruk yakhi mifam aduda mangjongnana mifam Adu saruk yaroi haina lauthokiba Congress amadi MPP gi mihut singdi saruk yakhide ngasi gi mifam duda left party gi maikaidi gi akhanaba assembly session ama kaungnaba amadi CA bill withdraw taw haiba wafam ani pukhalakhi maduda wafam sing adu khananabagi damak left party sing mifam adu yaudana mapanda thoki Chief Minister gi maikaidagi CA bill gi matangda hojik paliba lengak asigi manungda yamna kupna khanari lenga asna miyamda pamdaba thabak tawroi haiba wafam thamki Mifam aduna CA bill gi manungda Manipur gi yellow mi sing ngakthoknaba close ama haptriba fawba taksin ba haina akanba tangkak ki oina warep lokhi makhata na ngasi numidang mifam makha chathakiba su khanaki UCM Amuko CCSK Hericon amadi Lipuna maru oiba thodang loduna CA bill gi matangda ngasi Imphal Hotel gi Sangai Hall da CSO singi oiba mifam pangthokre Ching amasung tamda lairiba tongan ba CSO humfuhumdoi gi mihutna saruk yaduna pangthokiba mifam aduna hauzik oriba CA bill gi matangda kupna khanaraba matung bill asigi mayokta khongjang sangsinaba CSO mapana saba core committee ama semkhre core committee aduda Kuki NP Manipur Jalairong United Wi-Fi Association Forum Council Kuki Mothers Association Kuki Women Union Manipur MMWO Manipur Muslim Development Committee Com Union amadi Koreng Youth Organization Manipurni ngasigi mifam aduna CA bill withdraw tawgadabani haiba warep asi fangdri fawba khongjang sangsinba khongjang sing adugi saruk ama oina hayeng tampaki oina ima kaithelda khongjang sangsinba tha asigi kuntradana chingi mafam singda su khongjang sangsinba amadi tha asigi kuntramathogi ahing nongyaidigi Manipur pumbada general strike chathaba February amadana miyamgi oiba mifam pangthokpa haiba warep sing lawki Mifam aduda saruk yakhiba Jalairong United Assam Manipur Nagaland ki President Amu Kamaina lamdam asida khundaminariba furup khudingmakna bill asigi mayokta khongjang sangsin minasi haiki public meeting tomorrow, that's 29th January, bell to both the state and central government and all the members of Rajya Sabha Manipur people against Citizenship Amendment Bill 2019 declare
general strike on 31st January 2019. Aigi jat nangi jat ki wapam laite. Ising isaw lakpa matamda usu wasu pulap pura sakarni. Adum haina aikoi Manipur si pulap sa pigi pibam lai benina. Masida aigi jat nangi jat mkaitu thadok laga. Manipur ki kannan na bagi damak akoi amato uisi haina. Kusin kuya da laiba singda tamda lawai thawai kuring mak Manipur punamak bu appeal special appeal. Handa kidi masa masu thadok laga. Hauji kidi amata oiba kuk sungsinarasi. Chief Minister na kaukiba all political party ki mifam mapung fana yaugda na thokraba left party singi oiba mifam ama ngasin nungtil irabot bavanda laiba CPI gi mayai loisangda pangthokre. Mifam aduda CPI, CPIM, RS, AIFP, NCP, BSF, BSP, JDS, Praja amadi AAP saruk yaki. Mifam aduna warep ahum yetnaba laitana loki. Warep sing aduna CA bill withdraw tauba atuba matamda akanaba assembly session kauduna CA bill gi mayokta warep lauba amadi Manipur People's Bill ayaba pinaba taksin bani. Mifam adu loiraba matung paumi singa unava amada Praja gi convener sho oriba left party singi wangangloi Irendro leichombamna ngasi lengak na kaukiba all political party gi mifam da left party sing na pukhalakiba wafam tabikhide masimak lamdam asigi miyambu lengak na hanthana yengbani haiba wafam kya fongdokhi loinana all India forward block ki secretary Komdram Gyaneshwar amadi CPIM ki secretary Ketrimayum Santa nasu wafam kya thamlakhi thamjariba point ani do madu accept to birakta aduga reject to birakpa tabi da ba habisi masi laiba yam thibani akoi gi thamjariba point ani di sunadagi number 1 special assembly session ama adu da ko biu haibama ani shubusina haiba bill citizenship amendment bill masi withdraw to biu ana haibani adu point ani ma lenga action tabi da badagi akoi ngasi pung ahum mari meeting je masi Faminer Powder resolution Tazing da Haiba meeting Sidaki workout of Germany. Machine Maramoraga, Leva Miam, the Queen Tamsani is a Shigi political party. Mayamgi upon the resolution, Tolokoda, Koigi political party, Mapangi coalition, I have Yaude, resolutions da BRJ is I have Yaude, Akoi Palibalang action, Sarkana, political party, Mayama, student organization, Mayama. Nataga CSO Mayama season Raga Pulaimina. Sarkari government agenda legitimized of Gipoto Madu Yaning Day. Habismaya makes him a bit of the Apoita Sing High getting a Sigi meeting Levaki Kalaga, Manipuri Kananama, Apoita Saru, government Lang action sincere among Zapuzadaba, Aduga, CB High Bilzibu, Sawatadum, Laiba Dum Sagama, Where Citizenship Amendment Bill gi mayokta awang nongpok miyam gi khongjang hanba laitri ngasi su miyam da Citizenship Amendment Bill na pirakadaba chaitheng gi matangda mangjong na awareness pina bagi pandamda ngasi mahairoi lom SSUM Masar AMP SUM Amsu amadi RSF na sinduna numit humni chupna chathagadaba bike rally kaisampata leiba SSUM gi office tagi Tom TV gi executive editor Dramendro Wangkhemchana lamthakre hiramasida report ama Lok Sabha da pass to kiba Citizenship Amendment Bill gi mayokta yaningdaba phongdokpa loinana miyamda Citizenship Amendment Bill na pirakadaba chaitheng gi matangda mangjongna na awareness pinabagi pandamda ngasi mahairoilup SSUM Masat AMPSUM AMMSO amadi RSF na sinduna numit humni chupna chathagadaba bike rally ngasi kaisampata leiba SSUM gi office tagi Tom TV gi executive editor Dhamendra Wangkhemsana lamthakre bike rally asna Malom Bazar Nambol Bazar Oinam Bazar Lamangdong Bazar amadi Ningthaukhong Bazar faudana laklaga Moirangda lamthungpham oigadoribani rally asigi sharuk ama oina lambi paring asida leiba mafam kyada chejai saiduna miyamda awareness su piki rally asigi matangda SSU gi President Yaimana Lok Sabha da pass tawkhiba CA bill asi slow poison ni hu asna North East da khundariba indigenous people singbu muthat hananaba aron balalong amani karigumba CA bill asi Rajya Sabha da puthoktuna bill asi ek onanaba hotnaraklabadi maheroi khunaina miyamga punna khusamnaduna chapchana khongjang sangsinanaba sem saba loire haina makna makhata na haiki ngasi aikoina sinjariba asigumba bike rally asi
India government CAB citizenship MML bill sana nanaba honare iba asigi mayok Hairiba CAB bill asi tasing na hairagadi masi slow poisoning ni haidana ikoina lawjay hairiba CAB bill sina laidiba Northeast ki miyam sing sidai sida ha leizaramiba indigenous people sing sidai sida aduki matik saitheng piba adugumba bill amani maduna hairiba bill asi laidiba Manipur da laidiba miyam singsi CAB bill gi matangda mayak singna khangmin na bagi damakta akha adugumba Tanja adu laujabani Mangzil da laiba Oriental Club Mangzil Maira Lamjinglup amadi Women Welfare Organization kanglei pakna sinduna ngasisu Citizenship Amendment Bill gi mayokta awang nongpok lamdam singda chatnaba yaroi haina Oriental Club da wakat mifam chathakre wakat mifam aduda saruk yakiba Maira paibi ima singna bill asigi mayokta yaningda wafam kya fongdok narakli Amendment Bill che koi masi suga ya janingde masi khudak ta handok piu handok daba targati akoi Manipur da lairiba lup singsiga punsan naraga koi changjan ba ya ba khongjang khudima changjan ni makhoi na tauriba se Manipur gi North East ta lairiba khudimak se mi oina udaba adagi maru oina akoi Manipur gi mi se miyam sibu mi oina udaba karisu leite na khanba sigumba sarkar gi thodok se khoi ya janingde maru oina akoi bill se sukpam pam de haiba Nakal Amaromda United Club Organization Lakhipur Amadi All Assam Amnipur Students Union Lakhipur District Committee na sinduna ngasi Citizenship Amendment Bill gi mayokta kasar Assam gi manung chana laiba Konjeng Laikai Gas Office manakta gi hauraga Lakhimpur Khuman fauba miyamna rally chatkre rally aduda saruk yakiba tongan ba organization singi luchingba singna CA bill bu yaningda ba fongdok laduna wafam kya fongdok na rakhi Lok Sabha da pass tokiba Citizenship Amendment Bill asigi manungda awang nongpok lamdam amadi Manipur sokadaba amata yaude miyamna pakhatpiganu haina Chief Minister N Biren na fongdokre Manipur Cooperative Bank Limited na sinduna konung mamangda laiba MSF DS ki auditorium da pangthokiba credit linkage program hongdokpagi thauramda saruk yaraduna Chief Minister N Biren na makha taraduna chahi kayagi mamangdagi Manipur gi lengak sasan gi thabak tauramba singna Manipur asi pumloi loisinduna thamlamlaba laibak ama haibadu oirabani mamang thakta rajniti gi tauramba singna makhoi gi bot fangnaba honabada leibak yonthokhlamba ngaktani aduga ngasina afaba saduna wa ngangbani makhoi na ngangba wa leibak miyamna lofam thokte haikhi Aiba bill sina kayong hayeng ek wala ga torko matamda Manipur amadi Northeast masi madadi haiba citizen bill gi potse masi exam tawni haidana amada happy haibani madu happy ona khoina kanna tangnabadagi hoji home ministry na madu ai khoida noy Northeast ki oina di state government gi concern yaudadi koi tawroi haibam din han barbeli haji press conference torgo officially tholakre adubo khoi state government gi madu kaya miyamna how far ai khoi madu du valid oidoi no yaragadi ai khoida achi ai ba che oina hayeng bill sina pass tawduna khotna tawragasu Manipur amadi awang nopota university sumaina nawi state citizenship piba kanda kano gi state government gi ayaba yaudredi piro haibagi kalam rules ta hapani kholani na haibiragadi ekhoi yare adugi poto khoi kanna tangnari heusi Lok Sabha da pass tokiba Citizenship Amendment Bill lisingani taratarukta mitop sing sangsilaktuna khunda leita bagi ayaba yaude hana mafam asida leikraba miyoi singi damaktadi haina Education Minister T.H. Radeshyamna haikre ngasi Ramsagi office ta pangthokiba paugi mifam amada mahakna makha taraduna bill asina palliba asi lamdam asida changlaktuna leikraba miyoi sing haibani makha ta na changsilaktuna leiba yabagi wafam yaude masida lamdam asida mitop kaya yamna changsilakrabage haiba adu punna thidokminaba yai masigi mathakta cabinet nasu lamdam asida shu khana khibani hairi pressurized tawon leiri adu thagatran leigre 2018 da akoi pass tawr July na pass tawra already ada bill leire masi akoi pressurized tawri kan pressure piri masi na protect tawna adu hujik akoi na nainer cape city karino kan cape city foreigner la ko ne la ga leigi foreigner ne Gujarat leire moi khange ari Punjab leire moi khange Orissa leire Bengal leire Assam le leire mi sing je moi leire jaga do ko lonely mane sak kuchu mane chinjak mane dharma mane moi de lejen leibne adu sing no ko loi sanga ne na
कांग्रेस पार्टी ने ऑपोजिशन है मैम से लोन मणिपुर हमजिलनी सिने मणिपुर ला कदाइदनो लेदोरिसे अदि लाकोना कमाई यानदोरिबा बिहारी संगबबाव महाराष्ट्र संगबबाव यूपी दे संगबबाव ओडिशा दे संगबबाव अखोई संगनदना हुजी हान कांग्रेस ना पाली मतमदा जिरीबामने क्याम संगखरे मोय अदु याम सिंसियर ओइबा प्रजा की मैम मणिपुरी मैम की खनीबो ओइ तारि मोय कदों लेरमगे साइतोने क्याम लाखरे बोरा यामगिदे क्याम संगखरे अदु मत कदों लेरमगे अदु अखोइदि हुजी सिटी अखोइ हुजी पॉपुलेशन कमीशन जिन मदु पुथोक्तोरि थीदोरि पाउगी मरक्थना अतेनबा ब्रेक अमतंग लौजरी International School. Admission open for pre-nursery to class 8 for academic season 2019. Selling features. Princeton International School is located in a serene and noise-free environment. Smart classrooms, a relentless focus on teaching and learning. Teachers and students strive for excellence in academic and extracurricular activities. Separate hostel for boys and girls. Remedial classes for weak students. Regularly monitoring teachers' performance by the principal and high authority for imparting quality education. Computer lab, science lab, and library. Well-maintained football ground, swimming pool, basketball court, gym, and indoor court for badminton, table tennis, etc. Self-defense classes like taekwondo and wushu. And also available classes for Arabic and Meitei Mayek. Session starts from 28 January for class 6 to 10 and 7 February for pre-nursery. Last date of admission 26 January for class 6 to 7 and 4th February for pre-nursery. Contact Princeton International School, Ketri Awang Leka, Imphal East. Contact number 9436586723. Lamdam masigi lawmi singmi singi ahangba lamsingda thabi hauro Mahindra company amadi Holland country gi Heiss ZPC company ga punna tissue culture tawraga puthokchaba asengba alu char iramdam asigi laibak lehawa yamna chunaraba alu angangba Lady Rosetta amadi alu angogba karfi jyoti makhal animak pangbiragani supnatagi alu piece amana alu kg ama hena puthokpa ngamba alu makhalni iramdam asibu sabu ongnaba alu puthoklasi asengba alu char tharsi Saranaba alu hundok khakna maton thoklaga semba alu chara tharagum si haiba kholaw amagaloinina sahi ahum sumna chatharakpa mission amagi makhada pujarakpa alu chara singni mipal tangdana iramdam asida alu gi awapa lehelagum si lengsing biraw ngasimak Mahindra Tractor Showroom Malong Bazar Lintoi House Kaksing Bazar adongi ahangam ahum singda alu thabiduna iramdam asida alu gi awapa lehelagum si Break himatong dataram na ukchari Kumja lising amaga chatray kamapanda kanglaipa ki isagi asengba iyek na ijaba puya larik singbu kangla utra sanglen mamangda maithaduna manghan khiba thogdoki chahi chaniga marifu tara suraba puya maithaba ningsing palal thoram ngasi International Observation Committee on Puya Maithaba ikop kanglaipak amadi Maitei National Front MNF na sinduna Thobal District ki khangawok talaiba Major Multipurpose Research Center amadi Unity Park ta pangthokre kangla utra Mamangda matamdugi layoi kraba ipa ipu maicho maino singda haikat laikat tamduna mang kraba puyagi wari likhun sing ngasigi mirolda hanjan hanaba puya mikon gi thauram pangthok luraba matungda khangawokta pangthokiba mapung oiba thauram aduda Manipur gi ningthau maidingu laisemba sana jawbana athoiba mithunglen ikop ki convener namoizam tomba na thauram mapu Loinana Tangkulnaga Ungnauglong gi Vice President Kasung Tenishan MMRC Unity Party Chairman KH Menjer Mangang Herikon gi President Longzam Ratan AMMWDO gi President Anwari Nurjahan Manipur State Sumang Lila Council gi President Ima Purnimasi amasung Kosem
L Mahendrana akhanaba mitunglensin amasung akhanaba lengbirakpo oina saruk yaki. Remember, Review and Revive for Love, Peace and Integrity haiba teamda ikop kangleipangna sinduna nifuma thoirak shuba oina pangthokiba ngasigi puya mai thaba ningsing thoram aduga mari leinana ningthau leisemba sana zawbana Unity Park hangabokta saba puya mai thabagi mitam ama maikhum hangdokhi loinana puya mai thaba thoram asiga mari leinana ikopna chahi khudingi leptana Lanthokpa Chingmi Tami Nungsi Lipun Award 2019 ki Mana Ukrul District ki Hunfungda Leiba Angayung Tangkulda amasung Maichong Ningsing Award 2019 na Bisempur District ki Kainongda Leiba Takhelambam Amuvida Ningthau Lesemba Sana Jawbana Kusinaki Thauram aduda atoiba mitunglengi warol piraduna ningthau lesemba sana jawbana Manipurda khundaminariba aikoi masel amaga hunaduna chingthanaduna leiragadi aikoina ngasi pangthokliba haukraba aikoigi anganba puwari ningsingbagi thauram asigi wahanthok leiroi ipa ipu singna thambiramba chingtam punba nungsi sanana leiminaramba amata oina punduna leiba ngakminaramba makhoigi wakhalon adu ngasidi aikoina khudung illasi Loinana ngasigi mirol aikoi amata oina punsinduna lakadoriba tungi mirol singda arangba yamna nungaiba yaifa tangdu leitaba Manipur ama kangleipak ama piramnaba honaminasi haiki ba singtam adu tapakta leiminaba kangpur mayam koi amana amagu hunadala amana amagu koigi akai hani singdhanadala sbaina somtawduna leiragadi akoina puyamai thabagi tharamse pangthoga akoi hauhraba aduga arangba akoi haukraba puwari ningsing madu akoi sbaina tawna leiragadi madu akoi wahandok leiroi adu akoi pami aduga ipa ipu singduna thambiraba sing tampunba yamna nuksinaba amata oibagi aduga akoi thaunaga loina leiba namba aduga akoi matamdugi ipa ipu singi wakhalongo aside akoi sumadu khudung ilasi aduga akoi tungda lakadaba mirol sinda arangba yamna nungaiba yamna yaithaba aduga tangdu leitaba aduga Manipur ama kangleipama asigi mirol leikoina piramnaba honasi Lamdam asigi nupi laktagi ahanbo oina nupi singi mayokta chathaba miyot minegi mayokta miyamda pauzil puraduna Imphaldagi Delhi fawba naitom car thauduna chatkadaba Gerinda loitongbamgi khongchat ngasi ayuk kanglagi nongchup thangba getagi Organization for Indian Women Against Crime gi founder secretary Arambam Robita Leimana lamthakre Gerinda loitongbam lalambung makhong takhelambam leikai da leiba loitongbam Johnson amadi loitongbam ongbi somi anigi machanupini maha hauzik chahi kunithoi sure maha ki khongchat asina Delhi gi India Gate ta thunglaba matung Kanchipur da leiba Organization for Indian Women Against Crime na sinduna Manipur University da okpagi thauram ama pangthoklaba matung ngasi lamthariba khongchat asi loisinbani Lamthabagi thoram aduda social activist Rohan Film Yumkhaibam Nanau social worker RK Samarendro Saknaraba Saisakpa Hamom Sadananda Amadi DM College of Physical Education ki mahira kyana saruk yaki ngasi Gerinda gi naitom khongchat aduda maikai kyadagi lakiba miyoi singna yaifa thauzal pinaki Take kaidena boys again my partner Mohimale Bakmani to the Hala boys again. Women empowerment haiga queen and handagi nupa mayamna tawisi nupi tawde habdina te tawdi tawe dugo nupi lagta ki smaina han wana ma thola tawse yam pele yam maise aduga ma tek kaidena Delhi voice no dugo mai pan ko voice no atasina ma na tawi bo sije khoi yem sa hojani ngai ni haitare khoi man bu nupi mja moina mathanda Delhi dana smaina अखोई गाड़ी दा मथन थौगा सुगुम्बा चैलेंजिंग अमा मोद लाको वखनम लाको जे अखोई मन पोगे ने हमना चौसेनिंगाइ ने माइ पाकना हातरे अखोई मन पोगे माइ जे पा दिल्ली दा योगा म्याम दा थौना खुंगा बोस ने सोदा दकुनु मोत माइ जर्नी दा सोनांग याउदा बा सोना चा बोस ने लाइ दा सोर भरम जरे दुगा बुद लेबा अखोई गवर्नमेंट अमा दि प्रजा म्याम ने सोना की चति लंबी दा दिल्ली याउदि फौदि काइदि याउरे से हम दोइना हंगबिरगा मा बुसम सपोर्ट तोबिरे म्याम पुन्ना प्रजा म्याम नि म्याम पुन्ना मा बु सपोर्ट तोबिने से जा चले थैंक यू वेरी मच ayu wakaldi yam phai aduga we should do something for the future sigumba wakalon naha sing na tawdagadi akoi kanana tawgani aduga akoi landam sigi akoi na tawjadragadi kanana tawgani ai bisu so wahang namani aduna mana satka dawriba trip sisu mai pak oisanu mapuna chanbidana hena phaba oisanu haiba wai se thamjaraga mayam punamaksu magi trip sige da makta mapuna thambi thank you very much All Manipur IFCD Water Resource Department ki employees amadi workers singna makoi gi chahi amagi pithoktana lariba kusumal pithokpiu amadi work charge amadi master roll semdokpiu haiba dabi tawraduna ngasidagi khongjang sangsinkhre
All Manipur IFCD Water Resource Department ki employees amadi workers singna makhoi gi chahi amagi pithoktana leiriba khusumal pithok piyu work charge amadi master roll semdok piyu haiba dabi tawraduna ngasi dagi khongjang changsinkhre ngasi khuyathong da leiba PWD complex chathakiba wakat mifam adu da saruk yakiba organization asigi vice president Nimai Chana haukiba chahi Englishing anitara Nepal gi February dagi sinmi singi pithoktana leiriba khusuman pithok piyu haina mari leinaba loishang amadi chief minister da yarak hana haijakrabasu ngasi phawba thabak oina paikhatlaktabadagi khongjang asi changsilakpani hojik leriba sinmishing asigi marakta chahini phu hena department asida thabak tawba yauribani sinmishing asigi yengbiduna lengakna paikhatpham thokpa thabaksing paikhatpiyu association asina taliba demand sing asi phangdriba phawba makhal makha kayagi khongjang sing changsingani haiki strike se masi akoi makha ta lam chathagi gani akoi ne hojiki phangdriba akoi gi waje se aduga akoi sidai lairibsi master improving atani aduga waksa su yauri waksa su honga su yawi toro phangji se adu waksa akoi master la waksa conversion tabu pame aduga ganona waksa na regularization tawa asi demand akoi sidai yauri se akoi chai kuntha leina kuntha manga nifugi maya bo yobu yaure ngasi nungthil pung 2:09 nifurom taba matamda mayang Imphal da leiba madrasa Bengun Mazaharul Ulum gi toilet complex ningkhairakpada mahiroi ama yauna miyoi ani sire ama sokle laibak tiba thogdo adu da leikidraba mahiroi adu kairaudagi Hussein chahi 16 apokpa Ramijudin amadi mayang Imphal Bengun maningdagi Latif chahi 50 apokpa leikidraba Abdul Rahman kawi aduga asokpadagi laikanariba mahiroi aduna Bengundagi Muhammad Mustakin chahi 15 apopa tomba kawi hairi namthak tawraga ima kaithel lupa lising ahumgi senfam khairambada Imphal Municipal Corporation ki corporator singa mari leinade hiram sida chenaba khudingmak dandi pibada corporation singna su mateng pangani haina ward number 3 gi corporator hizam Natun Chandrana Fongdorakli ngasi Manipur Press Club ta Fongdokhiba Paumi Singa Unava Thoramda Hizam Natun Chandrana Makhatana Mahut Department asigi awatpa fam kharagi thabak kaubada IMC busu concern tahaningbagi apambasu Fongdokhi Sarkar min apong singaningi se karigino habda imai bil singu makhoina imai pangjaraba imai bil si khungangi lakpa alabra tai lakpa imai bil sing nomu chara tanjari ba musindagi moigi paisa khomaga makhoina mapu saraga authority Imphal Municipal Corporation lady akhoigi mahut department lady sarkar lady ba paliba lairu thawoya oidana makhoina tawnungda tawriba sidi ngasidi parjamiambu utchairaga makhogi senadum onthoiba makhoi se tarai lobham thokte matik chaba dandi piham thui haiba wafam sine khoi corporation contract site ge khoina thamjari wafam Manipur ye labor sing training pizage haina All Manipur Skill Development Training Provider and Labor Welfare Union ki maikai digi labor department ta English sing ani tara taruk taki taknaduna lakpabu Labor Welfare Board na fund thadoktana thamli haina union asigi president Khetrimayum Birena ngasi press club ta pangthokiba paumi singa unabada fongdorakli mahakna makhata na hai lakliba February mari fawbagi manungda fund thadoraktrabadi akanba ihau kaya sangsilagani loinana department asi mathau amata tawdabagi mawongda leire department asiga mari leinaba chi amata thadoktana leiri haina su maral sikhi मियामना यामना पामदबा बन ब्लॉकेट से अखोई तौजनिंगदे अदुबु तंगाई फद्रगदि हाइबा बन ब्लॉकेट ते हेना कनबा इहौ लाकनी हाइजरिबा अदुना मसिगुमबसि थोक्तनबा अखोई मरि लेनबा सिंगी पुंगनि चिंहिंजाबनी English singani tara tarukta ke Jayanta Singhana matamduda chairman oiduna laukiba Manipur Police Constable gi result lakliba February manga fawbagi manungda result lakthoktrabadi February taruki ayuk pung manga dagi pung nifu nipan gi oiba Manipur pumbagi total shutdown toragani haina JSC All Manipur DPC completed re-recruitment candidate of Police Constable Mel 2016 ke Jayanta Singha batch ki maikai digi fongdorakli ngasi Manipur Press Club ta pangthokiba paumi singa unabagi thoramda JSC Secretary Maibam Ramesna DPC da saruk yariba candidate lising nipan ga chani ga mari futariat asi chahi taruk hena warak paga loinana S bar oira fawba yarak lavana miyoi bagi minungsi yengbiduna DPC ki result haidok binaba appeal tawki पोसे अहम सिगी मगज दखोगी लालेब से करम मन खोई कैंडिडेट ला हाबो मदु प्रूफ इजन एविडेंस पिबियो अदुगा लाइब डेट 5 की मुंगदा हाइब DPC सिगी फल लौथोक पियो कगम लौथोक पिदो तारगदी कोई थंगनबा कोई तांग तरुक हाइदारे मुतांग तरुक सिदगी अयुकी पुंग मंगा दगी होरगा कोई पुंग निफु निपान गी कोई बन
कोई पुंबा मनपुर पुंबा कोई शुद्धान मधु बल कोई लाउथों सेम साबल लोरे अदुना अथु मतम कोई की लाइबा डेट 5 मुंग मनपुर गवर्नमेंट ना हाई 2016 बेस असी की रिजल्ट से लाउथों पी होना मनपुर गवर्नमेंट साइट कोई जेसी साइट की वाला थम पाव की मरथना अटेन ब्रेक अमतंग लौजरी Manipur ihan hanba oina healthcare products ingi fangfam Diagnomet Instruments Healthcare System. Registered Office Khoyathong Nagamapal Road Imphal 795001. Branch Office Lalambung Makong Rims Road near Syndicate Bank Imphal 795001. Complete Rainstar Surgical Instruments, Hospital Equipments, OT Lights and Tables, Auto Claps, Rehabilitation Aids, Hospital Consumables, Healthcare Products, Diagnostic Reagents, Hearing Aids, Blood Glucometer, Digital BP Monitor, Air Mattress, Amadi Nebulizer na chingba singi oina New Year gi 20 to 25% discount pizari with terms and conditions apply. Hena kupamarol gidama contact tobirau 038520569092 Amadi 917085776993. Ekoi gi email diagnoinst@gmail.com. Ngasimak lengsen birau Diagnomet Instruments Healthcare System. Matalgi sasenaba products singdagi cheksinbiyu. Kanglaipak Spices Industry na puthokpa Majalgi atopa manaba manufacturing unit amatalajade. KSI na puthokpa Majalgi asengba products sing asibu khangnabagidamag packaging da KSI logo Kanglaipak Spices Industry yaubara haina check tobiyu. Amasung packaging da ISO 9001-2008 or ISO 9001 or 2015 asi yaubara haina check tobiyu. Lalamung Makong Takhela Mamlekai Rims Road Factory Thangwaiban Sinam Lekai haina thari basin taba atopa amata Majalgi asengba product natte sasinaba amasung malhanba singdagi cheksinbiyu. Hena kupamarol khangnaba lengsinbirau Majal Kanglaipak Spices Industry Lalamung Makong Takhela Mamlekai Rims Road Factory Thangmiban Sinam Lekai near Lamphel Lampak natraga logon tobiyu www.majalspices.com or Facebook/majalspices natraga email tobirau info@majalspices.com. Nanang nupadubu mayamana yapote lobu sakharaba natro Chakrima aduiti cha injang du loisanaba tawrodana Bishon du tot pelorabadi injang iti thawraga lorabane adu ima dukan dagi bishon dugo machanduga leibirogera hoi hoi ima lobirurake bungo besholamaga masalamaga dapi ne Kanglaipak Spices Industry gi production lobiron iramdong gi posu ere pojan ju yautre chang soktre aduine KSI na hogi basai try panji da puthoi ba production Yamrazan, ginger powder, chili powder, turmeric powder, cinnamon powder, mithi jira powder, amadi hairi bo. Loinana sa masal amadi machalla powwa. Mayang manadaba packaging system so araba. Manipur da yanan boina spices industry da ISO 9001-2008 amadi ISO 9001-2015 phangmada natana trademark su registration tawraba KSI gi product tam sizinabiu. Sina khwai dagi hena pharena bonina pire inni Ima KSI gi product sidi yam phabane Break imatungda taramna ukchari makhatawa pauda disability singbu sarkar na bikhyari oina khanbiganu makhogi phangpham tokpa hak sing matik chana phanghanbiyu haina Handicap Foundation amadi Parents and Guardians Council of Persons with Disabilities Manipur ani gi maikaidigi phongdorakli ngasi Manipur Press Club ta pangthokiba paumisinga unabagi thoramda Parents and Guardians Council of Persons with Disabilities Manipur gi President Thangjam Joy Kumar na hai Ideal Blind School amadi Government Deaf and Mute School anibu upgrade tawbiduna disabled singbu class 11 amadi 12 tamba yanabagi khudong chawa pibiyu school ani asi mamingtagi oina leire awatpa staff sing haptabana thokhaningdaba thogdo kaya thokre amadi thoglakpa yabagi akiba leire maram aduna matik chana khusu khulai amadi staff pibiyu loinana lakliba February 15 fawbagi manungda thabakta onthoktrabadi akanba khongjang sangsilagani haina phongdorakli अखोइना हानबा सेम मेमोरेंडम से अखोइना थाव मरी मांग पिग्रमनी कछु तोरक्तबदि ngasi अखोइना प्रेस मीडिया गे सिनाव सिंगी सरकार सु ताबिनबा हाइदना उनबजिगी तंजा सि लौजबनी पर्सन्स विथ डिसेबिलिटी एक्ट 2016 से लाकपदगी दी डिसेबिलिटी मकल सि याम यामगर कुनमाथोय सुरे अदु एजुकेशन गी फील्ड सिदे येंगरगा अखोइना डिफ एंड म्यूट स्कूल अदु गवर्नमेंट ब्लाइंड स्कूल खक्ति सु उबे यादेब हाइबा कैटेगरी नि किसिदे गवर्नमेंट ना हौदोरकपदगी NGO सिंगना नत्रगा मदुगी पायोनियर सिंगना सेमगत पिरमदगी गवर्नमेंट सु तौदबा यादे
Nurses Association amadi TNAI Jenims Unit na chahi tara hena tanduna laklaba dabi thabak ta onthokpiu haiba dabi tauraduna ngasidagi Jenims ki nursing na hospital asigi complex sa wakat mifam chathakre numit humni chupna chathagadoriba wakat mifam aduda saruk yakiba Jenims ki staff nurse El Sanjarani na wakat mifam gi khongjang asi changsilaba fawbada association asina taliba dabi sing thabak ta onthok trabadi makata na mass casual leave yauna makhal makha kaya gi khongjang sangsilagani haiki Doctor Gay Gisu Yoram de Hana, the Moigi, the Moi, Doctor Mayamna, Loisilla, Kanaba, authorities in Jayama, Doctor Novenina, Moi Dangidon Kanaba, Aduna Moigi, the NPSA, who enjoy to red or coiners, Mam de Pivitre, Quinata labor demanding a singer and Natesa Hitara Hill Avenue, Quinatala is to Moina, Akoigi, Camta Kanavidaba, Adagi, Akoigi NPS, Adagi Pencil, some Naharaga, government employee or a Akoigi facilities, a Koyang retired or Matunda, Karigumbakara, the government employee or Bagi, Kaitang Akoina Pangai Kitangi Lazabas. Si mo na pulak kaktat pigiba. Creative Youth Organization CYC sapam lingkhat kibagi chahi kuntra manga mapung farak pagi mapok kumon thoram ngasi pangthokre. Thobal District ki manung jan na leiba Creative Youth Organization CYC sapam lingkhat kibagi chahi kuntra manga mapung pharak pagi mapok kumon thoram pangthokre amadi club asibu lingkhat pada achoba thodang lobi kiba ahal singda khudol tamduna ikai khumna basu utkre thoram aduda Wangjing Tenthai Assembly Constituency gi MLA Paunam Brojena athoiba mitung Creative Youth Organization CYO gi President L Deven Singna Thoramapu aduga Langathil Jilla Parisad ki member Soibam Ongbi Ibetombi Devi Sapam Gram Panchayat ki Pradhan S Ramesor amasung social worker akhum komna akhanaba mithunglen sing oina dais de phamki Thoram gi saruk ama oina CYC sapam lingkhat pada achoba thodang loram khiba laikhidraba founder member singi photo da ngasigi athoiba mithunglen na luchingduna haikat leikat tamduna ikai khumna ba utpa amasung laikhidraba sing adugi thawaina ingna chikna mapugi leikolda leiruna bagidamak miyamna minute ani tumina leptuna thongni khi Thoram gi manung channa Miss Manipur English sing ani tara nipal da first runner up takrabi sapam dagi langpok lakpam nando amasung santi bala ani gi machanupi langpok lakpam melody su CYO na taram oktun ikai khumna khi Thoram gi athoiba mitung oikiba MLA Paunam Brojena leikai gi awa ana thogai kaya pubasi club ki mathongni club leitaba mafam amadi leikai du mana thokpa taunaba mafam oina unai hairaduna hojiki matamda club haibasi yamna darkar oire hagolagli bana harol singna punsida club tegi lausing gyan kaya ama phangadori bani haiki Universal Friendship Organization UFO Western Headquarters Sorok Athingbi Khunau Jiribangi Kunithoi Raksuba Mapo Kumon Thoram ngasi pangthokre Thoram aduda Food and Industries Corporation of Manipur gi Vice Chairman K Sarat Kumar Jiribangi Adaksya KS Janaki Retired SP Y Asok Kumar Maitei Convention Jiribangi Secretary M Hemantanam Mathang Sitna Chief Guest President Amadi Guest of Honor Oina Saruk Yaki Sinmi kunai gidamak lengak na tongan ba senfam mayam ama kaithoktuna thami adubu ngasi fawbada Jiribam district asida leiriba sinmi singidi amata fangba leitri maram aduna sinmi singi yaifana bagidamak labor card mari leinaba singna PBU haina Jiribam district construction worker welfare union gi general secretary N Damendra Maitai na ngasi paumi singa unaba amada fongdokre aikoigi yam aikoina hangjagador officing asida natragana aikoina mobile aikoigi number sing aikoi mayamda piba haujaragani masi khudang da oiragasu masa masa ki khangning ba masa ki right sing dugi matangda khuding ba khangba yagani hai Knowledge Resource Center KRC Foundation gi KRC National Writing Star Contest 2019 amadi YY Global Teen Hero India 2019 ngarang Press Club of India da hogdokre KRC Knowledge Resource Center KRC Foundation gi KRC National Writing Star Contest lisingini taramapan amadi YY Global Teen Hero India lisingini taramapan ngarang Press Club of India da hogdokre thoram aduda mamangi pangthokhiba National Writing Star Contest da makok mathang takraba singda sel amadi achamba khudol pot piduna pukning thogatkhi
ꯊꯥ ꯑꯁꯤꯒꯤ 18ꯗ ꯅꯣꯔꯊ AOCꯗ ꯕꯁꯅ ꯊꯣꯝꯂꯝꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯅꯤꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯥ ꯑꯁꯤꯒꯤ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀ꯭ꯂꯦꯝ ꯇꯧꯔꯛꯇ꯭ꯔꯕꯗꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯄꯣꯖ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ Imphal East District Police Commando amasung 15 suba ARꯒꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ngasi ayuk pung 11:30 tabada Nongada Community Hall manakdagi KCP Maoist ki kedar ama fare faraba kedar adugi mamingna Chabungbam Biswamitra chahi 12 apopa ibocha kawi Saijang makha lekaidagini mahaki mathakta ain ki oiba thabaksing lokhatnaba Lamlai Police Station da sinakhre hairi Hauzik amuk sanabagi pau Ek is Policy Committee ne sinduna Myanmar amasung Sangangda January 13 amadi February anida Manipur Women Football Team amadi Myanmar Women Football Team ani ki marakta sanagadoriba ani shuba Friendly Women Football Exhibition match ki damak saruk yarugadaba football sanaroi sing ngasi ayuk Manipur Legislative Assembly ki Speaker Y Khemchana Kangla Nongchup thangba getagi lamthabagi achamba thoram aduda Speaker Y Khemchana Ek is Policy ki makhada India amadi Myanmar leibak ani ki Nauna marup oibagi mari ama semgat lakliba asida sanabana achauba thaudang ama lauri haina mahakna haiki yumlo na baleba haibasi nusi sanana leiba mathau taba potu sanaba football laise leba kudingna pami ana football gi through da sanaba gi through da masi nusina na ba khongjang amani haina laujara kanda si sanaba saliba players mangoloina halaksano haina message jari Manipur Women Football Team ki team coach Oiribi Oinam Bembemna January 13 dagi hauduna sanagadoriba friendly football match asina India amadi Myanmar leiba ani ki marakta achauba ahongba ama purakpa ngamlagani haibagi thazaba amaga loinana friendly football match asi pangthokpani haiki Masi koi yam nungaiba ani yamna sukana ba football su chakhatpagi ama oiba duga Mandale ga Myanmar ga khoi ga India ga hari Manipur ga marida afaba mari ama thamboina koi friendly message sidum twa pangthok sei makoi gi team ani shu mamang da sangai festival manung da laga koi da match ani sana jaki tumaina koi shu team A B khaidoga ani sana ba sachagani duga aina puriba team sin 31st ta sanagani duga B team duna second natraga third ta sanagani haibagi anoni pangthok saba ek friendly match ni masi koi yamna nungai ba saru yaba phangjabage yamna nungai fauze Chingmi Tami Unity Development Committee Kairaung Nasinba Mangarak Shuba Chingmi Tami Football Tournament 2019 amadi ahanba Women Tug of War Competition 2019 ngasi lemba khulda MLA Laurembam Rameshona athoiba mithunglen oiduna haudokre Kairau Kendra ki manungda leiba football team amagi Tug of War gi team yangkhaina saruk yakiba tournament adu haudoloduna MLA Rameshona achingtam ani gi marakta Miyoi kayana ngasi nungsi chanana khundaminariba kendra asi tournament asina amuka hena nungsinabagi lipun chesin hanba ngamlagani haiki manungda leiba paimal jati tawnu khundai khoi se ke doge da khoi chiru ne maring ne tangkhul ne kaboi ne maitai ne muslim ne phaiba apun majige unity ama tonga khoi manipur gi khoi gi praja sing da image pi chai khuni pangtho la pasum tournament sena khoi Nuksina am pore asigi mati nuksina khoi kyan sida khoi chingtam kan je kai tumta khanabli dharma gi oiba dumba kemta leite are chamina Pungdong Bomda Laiba Chatarakiba State Level Under 17 9 Men Aside Football Tournament Pupu Cup ki ngasi sanakiba semi-final match ta Marup FC amadi SBR FC anina apiba matamda Panjil ani chanaduna draw chatpadagi tungda penalty shoot ta Marup FC na SBR FC bu maithiba pikre Penalty shoot aduda Marup FC gi Nongpok Sital Premjit amadi BKS na penalty shoot mari makta mai paktuna semi-final match asida mai pakpa ngamkhibani Tha asigi 12 dagi hauduna Harauro YMC ground da chatharakiba Nipan Shuba Harauro Trophy State Level Village Wise Football Tournament final match ta CHYUC Chalau amadi YMCA Harauro ani hi marakta sanakiba ahanba ground da apiba matamda Panjil amamam dagi hena chanaba ngamdabadagi tungda CHYUC Chalau na tie breaker da Mai Paktuna tournament asigi champion oikre tournament asigi champion oikraba CHYUC Chalauda sel oina lupa lising
कुंथ्रा रनर अप ताकिबा YMCA हरारोगदा लुपा लिसिंग कुन लोइनना थर्ड अमदी फोर्थ प्लेस ताकिबा लमलाई FC अमदी EUSC तेलौदा सेलगी ओइना मना ओइना मथंगसिना लुपा लिसिंग तरा अमसुंग मंगा खुसिनखी कुनिपान शुबा केसी मालिक मेमोरियल फुटबॉल टूर्नामेंट इंग्लिशिंग तरा निपान ngasi Jiribam Higher Secondary School की प्लेग्राउंड होख्रे All Jiribam Sports Association असेंदुना चथगदौरिबा फुटबॉल टूर्नामेंट असेदा पुन्ना टीम तरा मंगा सरुक यारी अमरोमदा Jiribam District Police अमदी Bengali Development Association अनिना खुसमनदुना सिंदुना था असिगी तांग तरुक्तगी चथरखिबा अनिशुबा District Level 9 A-side Case Prize Open Knockout Football Tournament 2019 की चैंपियन फ्रेंड्स क्लब चंपनगर FT ना चैंपियन ओइख्रे Jiribam District की मनुंग चना लैबा लालपानी हाई स्कूल की प्लेग्राउंड ngasi सानाखिबा फाइनल मैच अदुदा फ्रेंड्स क्लब चंपनगर FT ना मोलजुल FC बु पंजुल अहुम अनिदा माइथिबा पीदुना टूर्नामेंट असिगी चैंपियन ओइखिबनी टूर्नामेंट असिगी लोइसिनबगी थौरमगी सरुक अमा ओइना थौरम अदुदा सरुक याखिबा मरु ओइना मिथुंगलेन सिंह अहानबा ओइना द ट्रॉफी अमदी सेल ओइना लुपा लिसिंग कुनमंगा अनिशुबा प्राइस ट्रॉफी अमदी लुपा लिसिंग तरा मंगा अमदी बेस्ट प्लेयर ट्रॉफी सिंह खुसिनखी नोंगब्रंग फुटबॉल क्लब नसिंदुना नोंगब्रंग प्लेग्राउंड ngasi अहानबा लायरंबी क्लब हौदोक्रे ngasi हौबा नुमित्ता NFC ngariyan amadi WYC wangkhem anina sanaki match aduda nongbrang NFC ngariyan na WYC wangkhem bu taruk ahum da maithiba pikre ngasi Manipur da phongkhiba pauche singda kari kari maruba pau yaukibige habdu ma'am puna yengnasi Kanglaipak ki Maira, Manipur di Hana Pumlo Loiduna Lairamle, Citizenship Amendment Bill da Manipur Amadi, Any Sokadava Yaugde, Biren. Yellow Missing Kanava, Klosama Hafchinava, Delhi the Chatuna, Takna Runava, Wareb Laukre. Jirivangi Uchat Holda, Famungyaka Legadaba, Ayuski Integrated Hospital, Sanava Yangsin Kre. Paugzel. Political party singna, Citizenship Amendment Bill opposed to Vagaloinana, Wareb Lauba, Namkidre. Mifam Kaukre. Sanavana Manipurga Yumlonava Laivak Myanmarga Afavamari Thambada Chauna Mateng Oigani, Kemchan. Lambi Sembidavana Anayek, accident Kichang Hengalakle. Pung Nimfunifangi Lamding Bazar, shutdown Tauragani. Pandam Citizenship Amendment Bill Gimatanga, all political party mifam. Manipurgi Yellow Missing Aktoknava, Kosama Haftri Fawa, Billasi Pass Tahundanava, Lemnakre. MSCV Credit Linkage Program Pangtokre. Irang Sagatba Singna, Ngangwa Miyamna Taviganu, Chief Minister. CSO Singyao na Miyamgi Wareb Navami from Pangtokre. Jirivamda Workers Union Semkre, Lever ID Card Sing Isu Tauragani. Aroibada Maruiba Pau Amukana Pizari. Lengak na kaukiba all political party mifam da Congress amadi MPP Saruk Yakidre Left Party sing mifam dagi mapan tholakre. CSO humfu humdoina akhanava mifam pangthoktuna chingtam animakta CA bill gi mayokta khongjang sangsen ba haiba warep yauna tha sigi kunthra mathoi gi ahing nongyai dagi Manipur pumbada general strike kaukre. Citizenship Amendment Bill gi mayokta miyam gi khongjang leptri mahiroi loop manga gi numit humni chatkadaba bike rally lamthakre. Lok Sabha da pass taukiba Citizenship Amendment Bill asigi manungda awang nongpok lamdam amadi Manipur sokadaba amata yaude haina Chief Minister N Biren na phongdokre. Amadi puya mai thaki bagi ningsing tharam ngasi lamdam asida pak sana pangthok nakre. Hauziki oinadi Manipuri pau mata asida loizare miyeng tabiri punampo amuka na khurumjari.